Manipur gi wathok asigi matangda political solution puraknaba Kuki Jo conclave na davi taukhre. Manipur da thokliba chahi ani helaba wathok asigi matangda Kuki Jo community singi representative singi oiba high level conclave ama silong da pangthokre. Loina na mifam aduna Kuki Jo singbu constitutional safeguard pinaba amasung lairiba wathok asi political solution puraknaba davi taukhre hairi. Ngarang silong da pangthokiba Kuki Jo gi conclave aduna tongan ba CSO singi mihut sing legal expert regional Take Chang Amadi Su Agreement ki makhada lairiba mihut kaya su sarugya ki conclave aduda sarugya ki basingna chahi ani helaba Manipur gi irang asi chaitheng mayong nariba Kuki Jo amasung Maitai community ani gi marakta wari watai sanaduna amasung wakhal taminabaga loina na hingsa segi victim oiriba sing amadi IDP singi security amasung justice ki matangda wafam kaya phongdokna ki loina na watho asi political settlement ama purakpa khaktana tung koinagi oina santi purakadabana central government ki maikaidagi Kuki miyam gi maru oiba political exploration ama oiriba Indian Constitution ki Article 239A gi makhada legislature laiba Union Territory ama semnaba central government da taksin ki loina mifam aduna Indian Constitution ki Article 244 gi makhada protective mechanism ama loina Kuki Jo singilam culture amasung traditional custom sing bungak senabagi wafam su taksin ki kangluki oiba ungkhanaba makhata na lairiba sigi matangda su yamna hakchina lawbaga loinana administration amasung security force ki maikai digi makhata ba pamdaba thodok sing thoktanaba neutral oina thabak taunaba su dabi tauki michang mikhai naidaba governors ama laitriba makhaidi kaidongai da su santi purakpa ngamloi haina su phongdoraki mifam aduna loisilakpada Kuki Jo civil society sigi marakta ningthina coordination leina thabak tauminanaba amasung solidarity gi damak mot amata oina wasak minaki loinana region asida matam chupagi oina security development amasung self reliance ki thabak thoram sing hena khumang chausil hannaba thorang kaya su lauthokhi unna siduna leiramle Haukibo October taragani thoigi numidangda Delhi gi Munirka da Kuki community gi nupi ama mahakaleminaba Maitai Pangal amaga punna siduna leiramle hairi pausina makhata na hairi badi makhoi ani asi yamna toina khana choinaba thokpagi report lai ngarang su numidang pung 8 makhai Tara rom taba matamda makhoi ani asi yamna kanna marai yetnaki maduna maram oiraga boyfriend asina mahakaleminariba nupi adubu halaba matungda mahak matomda sijakhibani thogdo aduda laikhidraba nupi adugi mamingna Binsi Nengnai Them Khongsai Kawi Hairi Travel Council na Indigenous Pillar Yaningdaba Phongdoragli Hills Travel Council Morena Handakta Imphal Iski Sawombung Kabui Khunjawda Federation of Haumi na sinduna yungkiba Indigenous Pillar adu Manipur da haujik oiriba ungkhanaba si hena chauthohanaba thausilni Council asigi cherol na hai pillar adu da akangnaba travel furup kharagi ming hapli Masimak tokai tahanbagi maram ama oibaga loina Manipur gi purup singi marakta lairiba thajanadaba adu hengat hangani phiba masida state lengakna tumina leishili lenga ki thawong asi Federation of Haumi na tawriba du ayaba pibaga manai maduda natana Federation adu gi akan aring singba amasung ungkhatnariba sida ayaba pibani history haibasi semjin sajinba oiroidabani political natraga communal interest lana lamjingnaba natraga puwari semdoknaba honaroidabani Manipur da hojik oiriba kanglup singi marakta tokai tanaba amadi yasinaba puraknaba honariba sida indigenous pillar ni haiba duna akaiba thoangani haina su warning tawrakli Fiba masi Kuki Jo miyambu Manipur tampaktagi mathanta chachakhibani haiba yananaba hotnabani hojikti administration amagi makhada punna hingminnaba haibadu oithoklaroi hiramasigi matangda India lengana Kuki singi aningba amasung apamba yengduna Union Territory pigadabani haina sucherol asina makhata na phongdoragli Pakistan lanmi singna TLP gi member tara kapaga Hatkhre Lahore da ngasi ayuk Pakistan gi paramilitary ranger singna protester singda nongmai kapada Tehrik-i-Laibak Pakistan TLP gi member tara sikre TLP gi member singna capital city Islamabad tamna khongchat ama chatnaba tharang tawringeda paramilitary ranger singna nongmai kapada mioi tara adu sikhibani nakalani gi marakta chauna ungkhannarakpadagi police personnel yangkhai hena sopan nangki lebak yate atopa mafam kharadasu law enforcement agency amadi TLP gi supporter singi marakta ungkhanabagi thogdok thokhi TLP na Islamabad ta leiba US embassy manakta rally chanaba tharang tawkhibani chahi ani gi matungda Hamas na Israeli hostage sing thadoragle Gaza Strip ta Israel amasung Hamas na chahi anirom lan soknaduna lakraba matungda ceasefire lauthokna khibadagi Hamas na fajinduna thamlamba Israeli hostage ta Red Cross ki khuthangda thadoraklaba hostage sing adugi hakchangi phibam hojikmaki oina khangbangamdri awang thangba Gaza Strip ta Hamas na fajinduna thamlamba hostage sing adu International Committee of the Red Cross ta khusinnarakpada miyamna harabu phongdokna ki amaromda Israel na fajinduna thamlakhiba Palestinian cha kaya amarom thadoraknaba Palestinian singna khawrangna ngairi chahi anirom lan soknaduna lakraba matungda US President Donald Trump ki mieng
changlakpadagi Israel amadi Hamas ki ceasefire asi lakhibani tara mari khakta ngariba nupi macha ama ijat manghallaga hatoklaba matung phumjilamle tha tara mari khakta ngariba nupi macha ama North Tripura gi Panisgarh gi mafamda ijat mangal laba matung hatoklamle hari pawgi likhuna magi matung ina accuse adu Nilam Bazar Assam dagi fagat kri hari thogdo adu tha sigi taraga mathoi da thokibani hari officer in charge Panisgarh police station gi Sumanta Banerjee na nupi macha adu ijat mangal laga hatoklaba matung phumjilambani hari police na thogdo adu gi matangda wahang pahon tawbada accuse aduna angang adu mama dagi adwai fawba puthoklugi hairaga lawkhibani hari punghom gi matung fawba halaktaba adu da mama mapa anina pakhatpadagi khungangi mioi single loinana thiba humba tawraki haina officer aduna fongdorakli angang adugi hakchang adu fumduna leiramba thengnabadagi postmortem tawraba matungda imung manungda sinakre police na makha tana investigate chathari amasung accuse adu court ta ngasi puthokani haina su pawsina makha tari thubada assembly dissolve tawduna anauba election ama pangthoknaba honagadabani ke Megachandra Double Angel Oriba BJP na sarkar sembasu ngamdraba leibak ngakpasu ngamdraba miyam gi chawkhat thorangsu tawba ngamdraba naharol sing thabak pibasu ngamdrabani na hojik leiriba assembly asi dissolve tawraga anauba mikhal ama athubada pangthokadabani haina ngasi Congress Bhavan na pangthokiba pawgi mifam amada MPCC gi president su oriba MLA ke Megachandra na fongdokre magna makha tana haikibada BJP na state asida sarkar semgani haina dumak matam lawduna leiriba sina miyamda awaba kaya mayokna hale Indian Constitution के Article 174 असी बाले चौबना हौजिक लेरिबे Assembly असी शीरे हाइना सरकार सेमद्रिबा हाइरदुना हिरम असिगी मतंगदा कांग्रेस की माइकैदगी मणिपुर की गवर्नर अइबा चेरोल पिसिनदुना वहंग कया हंगख्रबसु हिरम असिगी मतंगदा ngasi फावबा गवर्नर की माइकैदगी पाउखुम अमता पिरकपा लैते अइबा पाउखुम ओइना पिरकट्रबसु गवर्नर की ऑफिस ता कवरकलगा वरी सानारगा खंगनबसु याबनी मदुसु अमता तौदे अदुना थवंग असी Indian Constitution के Article 174 असी बाले चौबदा उसिन्नदना लेरिबा हाइबसी हंगनिंगाई ओइ मियामगी voice तानबा democracy की वाहनथोक अदु लेहनबा अमसुंग मियामदा फंगनबगी दमकता लेरिबा assembly असी dissolve तौदुना अनौबा election अमा पांगथोकनबा होनगदबनी हाइरिबा वाफम असी double Indian government अमसुंग PR लेंगाना यागदबनी हानादगी हौना कांग्रेस ना assembly dissolve तौदुना मिखल पांगथोकदबनी हाइना डिमांड तौदुना लाखिबनी करिगुम्बा मसीदा यादबा तारबदी अतोपा ऑप्शन अमता लेतबना कोर्ट चटपगी तंजा अदु लौबा ताबनी हाइखि मितारेनी खक्ता ओइरबसु चीफ मिनिस्टर ओइहनबिउ लेबा की प्रॉब्लम सिंग लोइसिनजगे IS कोंथोकजम चाही अहुम फाजिलकलबा मणिपुर थोकलिबे इरांग असिदा मियोय लिसिंग हुमफु हेना लांजेनरी लांजद्रबा मियोय चनी यांखै हेना लैखिद्रे अदुगा हौजिकसु मणिपुर की MLA हुमफु असिना अनौबा लेंगा अमा सेमबा ngamdri मरमसिना MLA हुमफु की मरक्तगी चीफ मिनिस्टर अमा खनबिरो करिगुम्बा लेट्रगना नुमितारेट नि खक्ता ओइरबसु महापु चीफ मिनिस्टर ओइहनबिउ लेबा की प्रॉब्लम सिंग सॉल्व तौगे हाइना निंगथौखोंगदगी सोशल साइंटिस्ट Dr. I.S. Konthokjamna hairi ningthokongda ngasi pangthokpa pawgi mifamda mahangna makha tarduna haikibada Manipur gi national highway sing hojik hangba ngamdri agricultural land chada yankhai lau uba yadana mangduna leiba maramna pothok puthokpa ngamdri problem kayana pik thale hawrakliba naha sing tawphom khangdre national highway blockade tawri free movement ngamdri president rule leibana central government na control tawri maraksida Silongda leiba Rasbari fawa thugaiduna Manipur gi history muthatna ba honari maramsina awonba ama purakna ba hanadagi chief minister oiningba ngakta ngairaba MLA humfu asi pumtok tok laga anauba chief minister ama miyam maraktagi khalasi mi leitragana mahak oina khanbiro haiki Silongda Rasbari uful tana thugai khiba adu mahut PDA gi official sing amadi hanagi chief minister na daita pugadabani Megachandra Silongi Rasbari uful tana thugai khiba adu mahut PDA gi official sing amadi hanagi chief minister na daita pugadabani logi matung ina buket chaugadabani haina MPCC gi president kaisa Megachandra na fongdokre Water Resources Department Agriculture Department PHED amadi Work Department corruption tawbagi chang wangli haina sumhangna maral sikre ngasi Congress Bhavan da pangthokpa pawgi mifam amada kaisa Megachandra na hailamda masida paliba hanagi double engine lengak amadi Mangasi paliba president rulenga asina miyam de hena awaba pire BJP ki MLA sing lengak semgani haina honarakliba si masing yamle lamda masida thokliba irang asi union home minister na Kanglup Masel gi irang ni haina kaya rakhana fongdokre irang thokliba Kanglup Masel gi marakta dialogue chathana ba hotna basu leite haiki Megachandra na hai miyam gi lengak leitaba state asida department kaya corruption tawbagi changwang khalakli Kumja 2022 dagi ngasi fawbada development gi program amata paikhatana leiri masina takpadi lamda masi chawkhat thorangi thabak amata paikhatana lakle takpani fongdoki pawgi mifam aduda MPP Manipur state unit ki interim president Yumnam Joy Kumar na MPCC ki president gi matangda
फोंगलखिबा वाफम अमगी matangda Mega Chandrana hai Kornat ki sangmagi khongchat adu awang nung puklamdamda mapangal sontharaba BJP double engine lenga ki mapangal hapkat na balakpa khongchat amani khongchat adu ki kanaba leite hai ki wafam ni mahang phongdoklamba wafam singda paw kumpi ki balaite NPP Manipur State Unit ki interim president na paw gi mifam amada phongdok ki wafam sing adu munna khangdaba politics ta nauna khongdarakpagi londa mali haina mahang makhata na phongdoki Manipur Rasbari Mausa ki phibam da thamnaba semjin sajin gani PDA Silongi lai tu krada laiba Manipur Rasbari Mahusa ki fibam da dumak thamnaba semjin sajingani haina Planning and Development Authority PDA Manipur gi maikai digi thamlakli North East Council NEC gi santhang makha da lupa crore taraga mariga lakh taraga mapan changna semgat sagaliba Manipur Bhavan Silong Rasbari amadi masigi akoiba mafam sing yengsinaba Silong da lairiba PDA gi Assistant Engineer L Danesorna NEC na Khangalakpagi matung inna lakadariba kumja 2026 ki March tha fawbada Rasbari yauna complex asi mapung phana semgat sagat kani hai ki Rasbari sidogli ba sigi matang da mahang na hai kumja 1939 gi matang da matam adugi Manipur gi ningthau Maras Surachan gi matam da sakhiba yum asigi phibam ka hena soksilakpadagi samjinaba ing 2022 da Art and Culture Department na Rasbari asigi project report ama semduna DPR sanaba PDA da khangalaki DPR semduna Art and Culture Department da Art and Culture da tharba matung NEC da thaki project report asigi matang da NEC Art and Culture Department amadi PDA yawnam punnam mifam pangthoklaba matung da samjin sajin bagi thaba asi ing 2023 gi March 22 da ayaba pirakhibani mahakna maka tarduna hai Art and Culture Department gi matang da PDA na implement agency oiduna samjin gadawriba Rasbari asigi matang da yum asida leiramba sizinaba yaba potlam sing sizinaduna mahusagi saktam da thamnaba Art and Culture Department na khangalakhiba leikhi masigi matung ina haukiba September 13 dagi Rasbari si bahoduna tha asigi nipan fawu chathaki yum asi samjin baga mari leinana in 2022 da Delhi gi farm amana survey tawduna yum asigi chap chaba masak mawongi drawing adu yenglaga samjin bagi thaba asi chathakibani yum asigi foundation asi manghandana thambagi mathakta sizinaba yariba thongnaw amadi Machak maral sing thina thamli haiki adumakpu mari leinaba singna yum samjinbagi thaba asi lepkhinaba hairakpana restoration work asigi matangda semkhiba inquiry committee na yengsilaba matung makhata na samjin sajinbagi thabak chathagani haina phongdorakhi